Online Manipurgi numidangi pau miyeng tabiriba pumnamakpu thoilaisamna khurumjari. Kuki Inpi Sadar Hillna Kwba meeting the security ki miyoi amata yawba yaroi SP. Social media platform da Kangpupi Area Protection and Development Committee KAPDC na Kangsup area da Kuki singna namna taba. Ke Polen Kwba mafam asida thasigi kuntra da Manipur lenga ki makhada service toriba civil police MR amasung IRB da thabak toriba Kuki masa singna Kuki Inpi Southwest Sadar Hill gi mifam da Yawba yaroi haina Kangpupi district ki SP na ngarang notice ama thokre. Kangpupi ki SP na thokpa notice na hai mifam asi lona yade masi oidaba mifam ni kanagumba personal singna mifam asi yaurabadi disciplinary action lawgani maram aduna lenga ki makhada security uniform set pa singna mifam asi Yaodanaba notice asida palli. Pikhre Kuki nupi lanmi ama yauna kedar ahum fatpa ngambada natana makoina fajinduna thamlamba mioi ani rescue tawba ngamkre. Sel gi demand ga mari leinana Manipur gi lalolup ama oiriba Pikhre Kuki lanmi singni na fajinduna thamlamba mioi ani police na rescue tawkibaga loinana mioi ani adubu fajinbada chenabani haiba lalolup asigi nupi lanmi ama yauna mioi ahum police na khulai ga konana fagale hairi. Police ki pau sin hai Manipur police ki kangbuna akaknaba pau ama fangbadagi Imphal East district ki Sagomang Police Station ki manung chanba nga khapat adventure kharong manaktagi Pikhre Kuki lanmi hum fagat ki farba mioi sing adudi nong thombam maingau sing kuntra humdoi nong thombam mohen sing nifuga manga amadi kaisam sanalaima Elias tamphasana Elias lingjen nifugawi makhoibu wahang paung chathaba matamda Naurem Bira Hari College khundrak pangi mafam amada makhoina ransom gi damak mioi ani fajinduna thamli haiba khangbadagi mafam aduda police ki team khulai thuna changsinduna mioi ani adubu tekta kaidana kanbangam ki hairi Police ki kangbuna makhata na thijin humjin bagi thabak chathabada loinana makhoina sizinaramba .32 ki pistol ama magazine ama kapa yariba maru manga mobile handset taruk two wheeler ani amuba machugi west bell ama phangmangam ki hairi nakal amaramda tha sigi kundasu Imphal East ki sawongbung thongkhong awang lekai degi lalolo Pikhre Kuki lanmi ama sufabangam ki hairi farba lanmi aduna sawongbung thongkhong awang lekai degi khundrak pom kanto singkungani thoi kawi hairi border town more amadi kaira wangkhem chingkhong da operation chathabada khulai ke amaram fagat pangamle security force ki kangbu nangarang Technopol district ki more police station ki manung chanba yangobung amadi ti bung mall village ke Kwba mafam sing da chathakiba search operation da khulai paiba singna losenduna thamlamba aidi kungani thoi nongmai amadi atai khulai ke afat pangamle hairi police ki pau sin hai phagalaba khulai sing adudi 152 mm ki IED mantle mari 76 mm ki IED plastic taraganipan Motorola taret Motorola battery manga AK47 FCC tara BP jacket ani combat dress ama khongu pier ama fagat ki hari amaromda Imphal East district ki iringbung PS na konba kaira wangkhem TB hospital mana ki chingkhong gi saruk singda chatha ki search operation dana SLR rifle ama magazine ama 12 bore single barrel gun ama sniper rifle ama telescope ama 9mm pistol ani magazine ani .22 pistol ama magazine ama 7.62 live ammunition manga .22 live ammunition manga 9mm ammunition ani 12 bore cartridge mari radio wireless set ama BP plate mari helmet ama military shoe spear manga fagat ki hari Priya Lakshmi misi gi langla langjil putho u haina wakan mi pham chathakre Tha sigi taraga mapanda Delhi gi Maharani Bagta chingnaningai oiba mawongda siduna leiramba Priya Lakshmi khangembam gi misi aduge chumba langla langjin putho u haiba dimanda Manipur chanura lamjinglup machal na ngai khong sifaida wakan mifam chathakre wakan mifam aduda saruk yakibi machal gi ko convener moirangthem Nirmala na paumi singda hai leiba sigi konung Delhi makta da nupi ama chingnaningai oiba mawongda siduna leiramba haiba si taraina lofam thokte thawong asi kanba mawongda condemn tawi Manipur amasung atai awang nongpok state singi nupi singda Mainland India gi miyoi singna chathariba crime sing asi handak ki matang asida yade haiba ama khanganaba machal na chapchaba lepkani athubada Priya Lakshmi misigi langla langjil puthoktuna mara leiba sing faduna matik chaba chairak pigadabani amaromda Priya Lakshmi gi misi asigi matangda kanagumba singna chum aral khangdana social media da lana pau sandok piganu leikhidrabi gi imung manungna thengna horiba wabada loop asina saruk yari amadi mara leiba sing chairak pina bonabada Manipur miyam na saruk yamina si haina sumang na makata na phongdoki Indiana Kuki terroristing asi hui angau baga pangkhak oire khanglabasu kayam koina thadoktuna miyam chikhan khigadawri Joy Chandra Justice Committee ki Chairman Joy Chandra Konthawjamna Indiana Chin Kuki narco terroristing asi hui angau baga pangkhak oire haiba khanglabasu kayam koina thadoktuna Manipur gi micham miyam da chikhan gadawri haina Manipur miyam na India lengakta hangli wafam asi Justice Committee na paring naina chatharakpa
1891 gi Anglo Manipur wada Akanba lanfam oikiba Silchar kalamdagi changlakpa British lanmi singa kanglaipak Manipur na nongchup lanfam haina khangnariba leimatak laimaton lamangdong hariba mafam sing asida imalaiba kidama Akanba lan soknakiba aduda luchingba thoba ipaipu sing sanakia kalasna sagol hanjaba sana nganba Laurung Purel Major Laita Mukta Longjamba Poila Bira amadi Sakhanghauda singi mafamda awangba thakta ikai khumnaba utpa amadi hailei katuna thoramasi Bishnupurgi kiyamba sanglenda pangthokiba duda Joy Chandra na makata na hai ngasidi Chin Kuki narco terroristing na Central Force ta onsenduna khut thaduna miyoi kaya hatkre Central ge office kaya mai thakre state ge office kaya mangantan kre masigi mathakta miyoi kaya hatkre yum kaya mai thakre masidana tana India gi firal fawba Chingthaduna khongna netchenduna chathariba thawong Central Government na yenglaga leiriba si tin yothaba matam yore leiba ama chawkhatpada soba thodang loriba MLA singna miyamga tanaraga thabak thoram tawdabadagi maranagi wakhalonda thabak thoram tawbadagi ngasidi ima leiba kangkhong chaire Manipur ge yumdo nariba Nagaland amadi Mizoram loinana Kuki MLA singna ngasisu Kuki singi apambada thabak thoram tawri masi ekhoigi MLA singna mikap thokpa matam yore ngasisu ekhoigi miut leina ekhoigi lengak thamba ngamdre center gi lengak na chalaiba lamdam ama oiri athubada MLA sing wakhal chungsin naraga government semu lana maram oiraga relief camp talairiba sing wabana kham thengle makhoigi damak khanbiraga central government na athubada resettle tawnaba honabiu hojik changba yariba mafam sing yum kai sabiduna resettlement tawhanbagi policy packet piu loinana relief camp talairiba sing asidi sufam nomphom khangdaba sing central government na policy tawduna chanaba thabak pibiduna sel thoanba mathau tai haiki local cadre narem thaujal haiba Elias Ananna lekhidabada awaba phongdokchari Pamaina luchingba UNLF ki local cadre LC Narem Thaujal haiba Elias Anand masagi mathau mangam pangthoklingai atolpa lanmi amagi misfire na maram oiduna lekhidabada lup amasung masigi lanmi sanglup MP na awaba phongdokchari amasung lekhidraba nungsikhiba Yaoldwe asigi mafamda Yaolgi ikai khumnaba pijari haina lup asigi Department of Publicity and Education Director Charairongba thokchomna khuyek piduna thokpa cherol amana phongdoragli Cherol aduna makha tarduna nungsikhiba itaw Narem Thaujal haiba Yaoloi ama oina party na piba militia gi training fangduna 2023 gi chahi gi April thada party de yaurakhi Mahak MP gi lanmi singi marakta pullaga lanmi amagi thaudang lauduna haukiba chahi ani muksi MP gi lanmi singna lanthengna ri balan fam singna sarugya kiba Yaoloi amani haukiba nongmaiting numit ke ayungpung taraga minute tara manga taba matamda mahakna leiriba kema duda mahak Santri loiduna chak chananaba sem saringai manangna pada khulai sengduna leiriba lanmi amana soibadagi misfire oiraki misfire aduna itaw asi fibam yamna luna soki asokpa aduna maram oiraga itaw asi laikana bangamdana laikhidabani hari LC Narem Thaujal haiba itaw asi Imphal West ki haibong pokpi me lekai de leiba Narem Dolen ampokpa amasung chawba apokpi anigi mapari oina kumja 1990s ki July taraga humdoi da ihan hanba mapari oina fangjaki itaw asi yum pale mahangna laikhidabada Mahaki loina bi amasung pikliba macha ani lehori itaw asigi machil manaw marini mahangna khwaidagi ahalni nungsikhiba itaw Thaujal haiba maraipak ningba maraipak ningtamna bagidamak thawai pamu balai chaba kathokpagi matik mayai chenba mathauda pukning lupa ingtappa thaksi khasi fajaba amadi thauna laiba Yaoldoi amani itaw asina laipaki ningtam lan asigidamak party da yauraktuna atenba matam asida thawai hakchang yauna lalhogi thaudang loramki Nungsikhiba itaw Narem Thaujal haibana manung matam chadana lekhidabada imung manung nan thengna horiba awa chaithengda UNLF amasung masigi lanmi sangluf MP na thamoi sokna saruk yajari Yaoloi asigi thawai yaudra hakchangna ima leipa ki leisada ingna chikna yataba oirasanu hairi